Time is free, but it's priceless. You can't own it, but you can use it. You can't give it, but you can spend it. Once you've lost it, you can never get it back. Matamse free oy, adubu leiba yadee. Aikoina matam hairiba pot ase leiraga aigi oige yade. Adubu sijanabadi yai. Mangkiba matam amuk hanna halakpa yararoi. Paisadagi matamna hena value leiba hele. Paisadi yam tange ngame, adubu matamdi ahenba tange yade. Karigumba aikoida numit khudingi lupa 1440 aikoigi bank account na sangae. Sizinagera sizinarogera nungdang tabaga mangkiba. Mathangi numita amo 1440 sangakpa. Aikoi kari tawgani. Asumna numit khudingi aikoigi punsida 1140 minutes ishona pibi. Paisa oiba taragadi aikoi loina sizinakini karimta mangaloi. Adubu karigidamak matamdi mangalibano. Asigi minutes se paisadagi hena value lei. Paisadi mayam tanba yai, adubu matamdi leige fange. Isorna nongmada mipung khudingmakta pung kunmari pi. Lairaba oigera, ina khunba oigera, angang oigera, ahan oigera, nupa oisano, nupi oisano, isorna piyese nongmada pung kunmari khaktane. Karigumba aikoina pung kunmari ase fazana sijanaba taragadi maipakpa, harauba, nungaiba, growth lakpa oiba ngamgani. Adubu karigumba fazana sijinadraba aremada matam manghalaba aina pamliba goal ado phangba ngamlaroi. Lairaba amaga ina khunba amaga khenarise phangliba pung kunmari ado matau karamna sijanabage haiba adudane. Maram aduna lockdown manung asida opportunity lwbiU. Game sanadana matam manghanbagi muhutta paba yaba lirik pabiu, tanba yaba knowledge tansanbiu. Adomgi mamal naidraba matam ado fazana sijinabiu. Mapuna sanbibu oisanu channel asibu support tawbibu oina subscribe tawbiu. Aigi video sidagi karigumba khara tamhawi khamiba taragadi somsongi imanabadasu share tawbiu. Songi wakhalonsu comment ta haibirau.